ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯏꯃꯣ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯤꯉꯩꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯇꯨꯡ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯅꯥꯕꯗꯒꯤ ꯗꯦꯜꯂꯤꯒꯤ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯛꯈꯤꯕ ꯗꯣꯛꯇꯔ ꯋꯥꯍꯦꯡꯕꯝ ꯏꯃꯣ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯍꯥꯟꯕꯗ ꯔꯤꯝꯁꯇ ꯂꯥꯌꯦꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯪꯁꯇ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯋꯥꯍꯦꯡꯕꯝ ꯏꯃꯣ ꯁꯤꯡꯍ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯟꯐꯔꯇꯤꯂꯤꯇꯤ ꯁ꯭ꯄꯦꯁꯤꯑꯦꯂꯤꯁꯠꯅꯤ꯫ ꯃꯍꯥꯛ ꯔꯤꯄ꯭ꯔꯗꯛꯇꯤꯚꯀ ꯃꯔꯤ ꯂꯩꯅꯕ ꯏꯁꯨ ꯀꯌꯥ ꯂꯥꯌꯦꯡꯕꯗ ꯑꯃꯗꯤ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯈꯪꯗꯣꯛꯇꯨꯅ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯕꯗ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯄꯤꯔꯝꯕ ꯁꯔꯚꯤꯁꯁꯤꯡꯗꯤ IVFꯅꯤ꯫ ꯗꯣꯛꯇꯔ ꯑꯁꯤ ꯏꯀꯣꯅꯣꯃꯤꯛꯁ ꯇꯥꯏꯝꯁꯅ ꯈꯟꯒꯠꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ IVF ꯁ꯭ꯄꯦꯁꯤꯑꯦꯂꯤꯁꯠ 23ꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯁꯨꯚꯥ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟꯗ ꯑꯦꯁꯤꯁꯇꯦꯟꯠ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯁꯦꯟꯇꯔ ꯏꯝꯐꯥꯜꯒꯤ ꯀꯟꯁꯜꯇꯦꯟꯠ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯠꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 2017ꯗ ꯍꯣꯇꯦꯜ ꯍꯤꯌꯥꯠ ꯔꯤꯖꯦꯟꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯪꯁꯟ ꯑꯃꯗ IVF ꯁ꯭ꯄꯦꯁꯤꯑꯦꯂꯤꯁꯠ 23ꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈꯤ꯫ ꯗꯣꯛꯇꯔ ꯑꯁꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯠ ꯑꯃꯗꯤ IVFꯀꯤ ꯂꯝꯗ ꯆꯍꯤ 39ꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯠꯀꯤ ꯂꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫